Curfew के थिंग Thugaiduna Manipur Kannabagidamk masing yamlaba Miyamna Phougakchao Ikhai da thamliba Central Force ke barricade sing lokthoknabagidamak Coordination Committee on Manipur Integrity Kokomina Luchingduna Phougakchao Ikhai tamna Thomjinkhre Manipur ki tongan mafam singdagi lakpa Mioi lising tararomna Phougakchao Ikhai tamna lakpa aduda security gi maikaidagi changsilaktanaba khanghanke adumakpu Miyam aduna taksilakpa helakpadagi security ki maikaidagi tear gas amadi rubber bullet na chingba kaplakpada Mioi chamarom asokapan nangle thaudok aduda soklaba singgi manungda Dr. Tharoijam Uthan ANI gi paumi kantasu yauri asokpa sing adu Moirang Primary Health Center amadi Bishnupur District Hospital da pukatuna laikanaki Ngatang lain fauna sih.